la la la. ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯅꯩꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯂꯥꯟꯊꯣꯛꯆꯔꯤ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯏꯁꯩ ꯃꯊꯪ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯐꯤल्म ꯃꯩꯆꯥꯛ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯗꯒꯤ ꯂꯇꯥ ꯃꯪꯒꯦꯁꯀꯔ ꯑꯃꯗꯤ ꯑꯍꯩꯕꯝ ꯁ꯭ꯌꯥꯝ ꯑꯅꯤꯄꯨꯔꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩ ꯕꯪꯒ ꯁꯔꯃꯒꯤ ꯃꯌꯦꯛꯇ ꯑꯍꯩꯕꯝ ꯁ꯭ꯌꯥꯝꯁꯤꯡꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Kadai laune khujeng paloi na nachat minnasi mafam ama thamoi ani na pamjaba mafam ama thamoi ani na pamjaba Chilaglo Natungina lakle chatlo Awang ba Sington da Lay silgi Sana pham yengusi Natungina Menarusi
हेक्लुसी लैचल सुना लाखलो चत्सी हेक्लुरसी कुछम नाना चची चतु नाना चची चतु लैरा पारे लैरांग पारें लेंलुसी नुंगशी लैपुन शेमलुसी हो हो Thagachari mayam punamag asigi 90.0 wahong radio tabiriba SKTV ang biriba ISCOM cable network ta 1 to 9 channel Diamond TV ang biriba online radio kusum radio da tabiriba punamag madi YouTube ta biriba punamag po hanna thagat pa phone dokshari Arun Tiam good morning oinam loidang good morning adiga nene meno namay rakpam ibung double cry jam taram ochari good morning Mathang da mung laukhachage film amambashu angan bani Esei si hamom Berlin amadi W Premla ani puna sakminari ba isay ni Lamlan bakanagi wakalda Ningol puk ninghu bano Hari ba isay sini mathang da khudal tamjaga dawri ba se say sakle badi Berlin amadi W Premla keshi Bobin and Prem lagi mek ta hamom na bana syarang libay shay khudol tamjagi taminasi Lamlan bakanagi wakalda Lamlan bakanagi wakalda Ningol pugning lupano Lamlan bakanagi wakalda Ningol pugning lupano Mitpham hong dana nang na yeng babu Kanagi mapaw ngai riba Kanagi mapaw ngai riba Kanagi mapaw ngai bano Kanagi mapaw ngai bano Oijaningi nangbu aitagi tiramu pau kumhamatang
ꯑꯣꯏꯖꯅꯤꯡꯉꯤ ꯅꯪꯕꯨ ꯑꯩ ꯊꯒꯤ ꯄꯤꯔꯝꯃꯨ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯃꯥꯟꯖꯕꯨ ꯂꯨꯞꯄꯅꯣ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯂꯨꯞꯄꯅꯣ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯅꯪꯅ ꯌꯦꯡꯕꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯅꯪꯅ ꯌꯦꯡꯕꯕꯨ ꯀꯅꯥꯒꯤ ꯃꯄꯥꯎ ꯉꯥꯏꯔꯤꯕ ꯀꯅꯥꯒꯤ ꯃꯄꯥꯎ ꯉꯥꯏꯔꯤꯕ ꯀꯅꯥꯒꯤ ꯃꯄꯥꯎ ꯉꯥꯏꯕꯅꯣ ꯀꯅꯥꯒꯤ ꯃꯄꯥꯎ ꯉꯥꯏꯕꯅꯣ नुजावा खल थेन मल्ली अहेन बथिरु खो ताई बंदा नुजावा खल थेन मल्ली अहेन बथिरु खो ताई बंदा नानिंग तमना शालिंगै फंगनी नानिंग तमना शालिंगै फंगनी थावाइन खोइदाब कनाबु कनाबु अहिंबा कनाबु खोइदादे कोई जगे पांगल शोन बिना अहिंबा कनाबु खोइदादे कोई जगे पांगल शोन बिना नंगे पुछी गलोय नाना नंगे पुछी गलोय नाना चटमिनसी खोलोय होइना खोलोय होइना मिटफम होंगदना नंगना येंगबाबु मिठम होंगना नंगना येंगबाबु कनागी मपाउ ngaiरिबा कनागी मपाउ ngaiरिबा कनागी मपाउ ngaiरिबा कनागी मपाउ ngaiरिबा lamlanba कनागी वाखलदा निंगोल पुक्निंग लुपनो lamlanbi कनागी वाखलदा मांजे पुक्निंग लुपनो lamlanba कनागी वाखलदा निंगोल पुक्निंग लुपनो lamlanbi कनागी वाखलदा मांजे पुक्निंग लुपनो lamlanba कनागी वाखलदा निंगोल पुक्निंग लुपनो lamlanbi कनागी वाखलदा मांजे पुक्निंग लुपनो थागचरी म्याम पुमनमक लेंसिन बिरकलिबा इचेल लांगलेंदोन असेम इबुंग हैंडिलाइश्रम इमा इबेम हल निंगथौखोंग तरामनो उचरी इमा सखी युमनाम इमोइनु चैनल तरामनो उचरी इचमबेम कक्चिंग बिरबल थोंगाम मतम अमगी सै अखुइना अंगांग ओइरिंगैगी हाइबिरावा थागचरी अरंथियाम खोइमु अछंगबा तरामनो उचरी मथांग दंग लौखटजगे अरोइबा नते फिल्म असिदगी W प्रेमलाना सकलिबा NG इलेनगी मयेक्ता सगोलसेम तिजेंद्रना सेरांगलिबा इसै लमलानबा खोइमु कदोल तमजगे तामिनसे
nauna leisha tamning lakle lamlan ba khui mo pangjing bana Thagachari myam pumnamak daga Romita thongnawjam taram nokchari khoimo changba misna thaba ishil loina phajai habirakpa thagachari daga Romita thongnawjam thoi gangjam taram nokchari nungshi nungshi ba isai thabirakpa yamna nungaijai tharam asibo adum tajari nungaide nungai adu gangjam nanaw habirakpa taram nokchari iselalintana sem isai yamna phajai habirakpa thagachari aduga mathang da lakho chagadoriba film Maichak films dagi nangbo ahanba Kunjay Kumar Manisang Maikam Rasmani Kunjambagi mekta and Baharina Sarangli Baishay Kudol Tamzagi Taminasi
Nangbu ahanba ujaba mikuta Nangbu ahanba ujaba mikuta Yeki thamoida nungsibi jenaudo Nangbu ahanba ujaba mikuta Nangbu ahanba ujaba mikuta Yeki thamoida nungsiba nakhamda Nangbu ahanba ujaba mikuta Nungsibi majuna yekhaba satamse La 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 Nungsibi majuna yekhaba satamse Taroy kay daulu mapulangon Nangbu ahanba ujaba mikuta Nang tabu kuning Miku kudingi nang tabu kuning Ure yengamde udare lengamde Aidi udare lengamde Si bahai badu masini khallage Si bahai badu masini khallage Manga sutai bang nang kana khalle ai nang kana Nangbu ahanba ujaba mikuta Nahagyawdana injabangalo yesegi urigum sigi oina Yaudana hinjabangamlo yetiro urigum lepchege pamegum hadani aina abalni nangna duni nana alaichilni aina nani aina laijani aina lechuni nana panthini nangna ho panthini nangna Nangbu ahanba ujaba mikuta Iki thamoise nusiba nakhamda Nangbu ahanba ujaba mikuta Yeki thamoida nungsibi jenaudo Nangbu ahanba ujaba mikuta Thagachari 90.0 Wahong Radio da tabiriba pomnamag madi YouTube da laibiriba tongan ba platform da yangbiriba pomnamag putaram nongchari and this side can sumbari be su khara ta dongni hoi ta ga dongni ano bada ta ya banate aribagi ma isai mahau shu lairibani adana
Sarjoy Moirang Them Taram Nokjari Nene Memsa Sagol Sem Ibung Shakespeare Taram Nokjari Narumbam Tatuan Taram Nokjari Kuimo Sangba Mai Bemhal Diga Matangda Lakwachagadoriba film asi Olang Thagi Wang Madashu Hariba film dagi Arambam Jamuna Madina Bachandra Sarmani Puna Sakminariba Soraren Gimayekda Joshyamna Sharang Liba Esei Lak Lochasi Hariba Esei Jikudol Tamzagi Taminasi
Thagachari mayam pumnamak live election birakli baibung Shakespeare sei ariba yam phajai hojik kidi mayek rang bishu yam yaure Nabidita taram nokchari kaka Samarendra Higrujam Maxon Wangkem good morning aduga Ima Sanatombi Naurem taram nokchari Sanatombi Sunasham Matang da lokat jage Oja Sandhya film digi Pusparani na saglibai shei Aigi thamoy lakanu Kudoltam jage mayam puna taminasi
Thagachari Mayam Punamak, Tamo Muzao, Tamo Choba, Amuzao Kambam, Taram Nokchari, Ibungordi Okram, Nabijita, Kuimo Sangba, Taram Nokchari Mayam Punamak, Matang Damula Kwachagi, Matamgi Manipur film Dagi, Sasak Libi, Song Tam Kamala, Lap Nalot Nalayu, Aduga MK Bino Dinigi Mayekta. Aribam Siam Saramana Sarang Libay Shay Kudol Tamzagita Minasi. Nakne nakle pu nangshi aigi ni aigi lakne lod na layu nakne nakle pu nangshi aigi ni aigi Sanu Launing ba lauge lauja sanu Ngauset nabi aidi Ngaura bani nangi Ngauset nabi aidi Ngaura bani nangi Ngaura bani aidi nangi Lak na lot na layu Nag na nagtalepu Nang si aigi ni aigi Aigi punsi Nusi day aina aigi mapo Pam day aina aigi punsi Nusi day aina aigi mapo Khoi daru ba nang tarna hai ki Khoi daru ba nang tarna hai ki Nusi nangu aina nusi Lab na lot na layu Nag na nagtalepu Nang si aigi ni aigi Laira badi kari gumba Mina khanda balangam ama Kana yaudana Kana udana Kana yaudana Kana udana Lord minagi khali aina Lap na lord na layu Nag na nagtalepu Nang si aigi ni aigi Thagachari Mayam Punamak Matam Sulushilakadore Soknagi Minute Taraga Manga Taraga Mari Tangaire Aduna Ariba Esei Malakwajagi Rina Thangjam Taram Nokchari Premita Waikom Diamond TV Makatarak Padanga si Matamatang Iwafam Amadira Sifal Mayam Puna Mushar Yaminasi Next page da Muk Mayam Puna Tangna Minasi Adugang si Ariba Esei Kudol Tamzagi Sanir Blakadai Kadai Digi Lokino Sapashu Satpe Ariba Esei Sayam Pajaini Satpe Ariba Esei Sayam Pajaini Tappe Haidoira Loina Ariba ngakta tharo hai thazarake Ariba nungti thamjari se Ariba Manipuri film Esei mathangda Ariba Manipuri matam Esei aduga khara naukhatpa matam Esei adi film Ariba Esei film khara nauba film Esei amadi madagi makhal mathel gi thauram Esei je mathang thamjari ayuksida ko aduga mayam so dum saruk yabiu
Ariba matam isei film isei anauba Ariba yana yana dana thabai makhal mathel gi isei Pabung Birachandra Soibam taram nokchari aduga si aroiba isei khudoldam jage film aroiba bidai hariba films dagi Khunjoy Kumar amadi Sunita ani puna sakminariba MKG ki mayekta Khunjoy Kumar na sarang liba isei nei khudoldam jage taminasi Thamoy aigi thamoy thamoy nungda nangi saktam yekli wakhal 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 aigi wakhal wakhal nungda nangi wakhal khali thamoy 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 aigi thamoy thamoy nungda nangi saktam yekli wakhal 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 aigi wakhal wakhal nungda nangi wakhal khali ri 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 Thamoy ase nangi oina lauro e wakhal ase nangi dama ngaure niku khudi uninduna laire urururururu tasat pudre laita pungsu hamde Thamoy ase nangi oina lauro wakhal ase nangi dama ngaure niku khudi uninduna laire tasat pudre laita pungsu hamde tumle tumna mangdawi chatle chatna mitawi tumle tumna mangdawi chatle chatna mitawi lairik pare khoi jengde nahak tabu ningsingi lairi pare hoi jande nahak tabu ningsingi wakhal 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 aigi wakhal wakhal nungda nangi wakhal khali thamoy 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 aigi thamoy thamoy nungda nangi saktam yekli ri 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 ri
ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪꯅ ꯄꯤꯔꯕꯅꯤ ꯃꯤꯀꯨꯞꯇꯨꯗ 비다이 용품 아니 수가 밤에 아이디 우루루루루루 라방 없노이 까이나 쿠돈 비다 가독두나 짝라버디 낭나 비라버니 미국두다 비다이 용품 아니 수가 밤에 아이디 라방 없노이 까이나 쿠돈 비다 난기다막 hingekan punsilay pun ngairi ay 낭기다마 흰게한 운실레이 분 ngairi ay manglan kaya mangli ay nung sinat ubiro Manglan kaya mangli ay nung sinata ubiro thamoy 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 ay thamoy thamoy nungda nanggi saktam yekli wakal 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 ay wakal wakal nangi wakal kali ri 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 थागतचरी मैम पुनमक मोना चंगबिरकलिबसिंगबुसु तराम नौचरी जगनी दगा याइफब युमनाम तराम नौचरी रमेश कोंथौजम माखा तारको थौरमदा ngasi मतम मतम याफम अमदि राशिफल की थौरम थमजरी मैम सुम तुम पुलपना सरक याबियो देवदास सिंगाम तराम नौचरी पुनमक अदुगा ngasi W बासी खान तराम नौचरी सिगी 90.0 वाहों रेडियो दा ताबिरिबा अमदी आइसकोन केबल नेटवर्क दा डायमंड टीवी चैनल येंबिरिबा ऑनलाइन रेडियो खुसम रेडियो दगा यूट्यूब दा सिगी थौरम सिबो मपुंग फाहनबिरिबा पुनमकपु थागतबा फोंदोकचरी अमुक हन्ना निर्मला थांजमना मयाम्बु खुरुमजरी Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunjai Lekai Mafam asida Ayush ki laying bagi khudong saba phangbiragani loinana makhal khudimaki therapy tobagi khudong saba su phangbigani therapy makhal singa dudi homeopathic consultation yoga and